Ai ama oina Hotnabada Meeyamsu Amata Oina Saruk Yabiyu Haina na apil Tourakli. Apun ba irei pa ki mahairoi Singpalup ki maikaidegi Thadorakpa Chirolamada Houzik Paliba Lengak Asena Meeyamna amadi ZFD Campaign for Just Fair and Delimitation na tungi mirol gi damak lamdamasi ki damak lauriba kholau kaya asi tasanadabi una usinadabi gi mawongda leidi ZFD na lisang sit na laudun lakliba mitop hana khandou NRC updation toraba matungda census tobiyu haiba kholau asi tabidana census ki process makha chatharakpa yumkok thinaba thorang torakpa si lisang sit na laurakpa miyam gi kholau asi tabagi mahutta center gi yaka ngaiduna leiba center gi remote control sarkar ni haina Meeyam na lawi lamdamasigi Meeyam sing kham thengna wanarabasu tungi mirol singi khallaga Meeyam humna Amata Oina kholau lauminaduna houzik paliba government asibu para tambirasi haina apil Tourakli.